State asida thuba matamda lupa koti lishing ama changna elevated highway amati road ring semgatnaba center na ayaba pirakle haina Chief Minister Nongthombam Birena phongdokre. Center amadi settle laiba BJP laingak sel gi awaba mayoknaba haure numit chamani gi tawgadaba thabak sing laukthokpada lamdam masigi amata yawba ngamje haina MPCC ki president Gaikhang amna hairi. Nafsagi cheng fangdabagi wathok yengsinbada concern minister khakta natana MLA singi su chawraba thaudang lai mafam kharada pau fauna daba manba wathok lakpa laibak tibani haina minister Karam Syamna phongdokre. Khuraigi miyam na MLA L Susintro from Thadokpa Yaroi haina themna ba hotnarbasu mahaki firepta ahongba leite hayeng ayuk from Thadokpa gi cherol tisilagani hairi. Retaining wall niyom chumna sadabana lilong haureibi awang laikai gi miyam amuk hana ising ichaw gi awaba mayok na rakadra haibegi mipaiba poknare. Amasung UCM gi president oidram duna Manipur gi apunbagi saktam kannaba hotnaba yauna leibaki wato kayada mangsil thana saruk yakiba Elangbam Johnson ngasi BJP da yaukre. Mayambu khurumjari adomna yengbiriba si Impact News ni ai momoka salamna hauzik pungja si fawbagi maruiba pausing miyam tapizari. State asida lupa karor lishing ama changba elevated highway amasung ring road ama semnaba center da proposal thakiba center na approve tawrakle haina Chief Minister Nongthombam Birena phongdorakli wafamasi Engineering Association of Manipur na sinduna North AOC da leiba Classic Hotel da pangthokiba Indian Engineering Federation INDEF North East Region ge Mid-Term Council gi meeting da phongdokibani Manipur yauna North East State singi engineer singna saruk yaduna pangthokiba thauram aduda Chief Minister Nongthombam Birena makhata na hai athuba matamda state asida elevated highway amadi ring road ama leiragani chahi kungani thoi gi matungda state asida asigumba mifam ama pangthokpa asina tungda North East ki oiba development amasung construction work singda henna khudong chaba piragani. Laibak ama lamdam amagi chawkhat thawrang ki thabakta engineer singi chawraba thaudang lei geographical oiba phibam yengluraga state asida elevated highway ama amasung ring road ama saba haibasi araiba thabak oiroi engineer singda yamna challenging oiba thabakni maramasina asigumba thabak asida ningthina quality maintain tawduna niyom chumna thabak subagi tangai fadaba lei haiki. Ngasigi mifam asina lawba warep adu ishamakta pishinbiu loinana atopa state ki lakpa ngasigi mifam asida saru gyakiba singnasu masa masa gi state ta hankraba matungda makoi gi CM da pishinbiu matam aduda North East ki state singi CM Singapore khanaraba matungda grievance adu phanghanduna center da taksinduna thabakta onthoknaba hotnagi haiki. We have submitted our proposal to have at least one elevated highways and one ring road in the state. And then the government of India is kind enough and they have forwarded our proposal to the ADB. Now, might be that we'll make costs around thousands crores. And now the ADB has also approved the proposal, and only point lying pending is the compensation of the land which is going to be covered by the expansion should bear by the state government. That small point is hanging. But even though we have already requested to the central government that in the existing route itself, the elevated highways can be constructed and require amounts for the compensation, land compensation or anything, the state government will take. BJP na handak pangthokiba parliament election da aranba pambai kaya sizinaduna election mai pakibana Prime Minister amadi BJP gi national leader singna ngasi fawba harauba ngamdri haina MPCC ki president Gaikhang amna phongdokre
Wafam asing asi Khetrigao Block Congress Committee ne sinduna Khetri Bengun Awang Laikai da leiba Khetrigao Assembly Constituency ki hanagi MLA Mohammad Amin Sahagi yumda pangthokpa nongmagi oiba Congress workers singi oiba booth level interaction program da mahak na haikibani gaikangam na makata na haikibada handak pangthokiba election aduda miyam na Congress Party da vote piki adubu BJP na EVM machine sindokpa amadi aranba pambai kaya sizinaduna election adu maipaki asigumba aranba kaya asina maram oiraga BJP na ngasi fawba harauba ngamdri loinana BJP gi center amadi state asida lairiba laingak animak asi selgi oiba achauba awaba ama mayokna ba haure masimagna handaki anauba NDA laingak asina numit chamani da tawgadaba thabak sing lauthokpada lamdam asida semgat sagat page thabak amata yawba ngamdre Manipur gi su laingak pairiba BJP masel da Laingak asina miyam da tawgani haina lauthokiba thabak kaya tawba ngamdre haina makhoigi MLA masel na fawba fong na haiba haurakle haiki loinana Manipur gi oina handaki election asida Congress mighty kiba asi Congress worker amadi leader singi marakta communication gap laikiba asina achauba maram ama oiri maram asina ngasidagi hauna Congress party gi Kendra humpu makta lairiba booth singda chattuna worker singa wa tanaragani haiki Thauram adugi makha tarakpada Congress Party mapangal kalhannabagi matangda tongan ba warep mari amasu lauki 2019 election da tatre suba Vidhan Sabha Lok Sabha election sida mokoi teri manga performance even a single time nation to funki leba India da leba economic system kan say mi paingai oire 2.5 to lege marabala ne prime minister dokongam dabdo prime minister harau dabdo badi khange as a prime minister lege institution na do namagi ma khange khangdarian khange Now, suddenly, Polly Mam, or the Parliament Mam, promise Mayama, I told you that of the Lao Mam say, implement on some like TSA, Mark Hunter. Department ki Maiketegi National Food Security Act Nafsaga Mari Lainaba Cheng Matam Chana Thadoki Mafam Karada Cheng Fangde Haiba Wafam Lakpa Laibak Tivani Haina CAF and PD Minister Karam Samna Fungdokre Wafam Asingasi Langtawal Kendragi Polling Station Kuntraga Mapan gi PDS Ezen Amadi Sub Ezen Singda Kumzali Shingani Taraga Tare Taraga Nipangi Tha Mapan gi Honorarium Yenthokpaki Thauramda Karamda Pangthokiba Aduga Mari Lainana Fungdokivani Minister Karam Samna Haikibada Nafsagi Cheng Atopa Mioida Piba Yabanate Cheng Singthokpa Matamda Kendragi nominee signature Tauraga Tauraba Matungda Tha Khudingi Akaiba Laitana Laukibani Nafsagi Cheng State Asiki Mipum Khuding Makta Fanglivara Haina Yengsinba Concern Minister gi Daita Khakta Oihengumsi Miyamgi Mihut Sinduna Lairiba MLA Shingnasu Daita Lauminasi Daita Khangna Thabak Tauba Changi Miyamgi Mihut Oiriba Singnasu Miyamga Pau Fauna Bachangi Mapam Karada Pau Fauna Daba Manba Watokaya Tolakpa Laibak Tivani Haina Minister na Fungdoki Kendra Khuding Maki Oinasu Kumzali Shingani Taraga Taruktagi Taraga Nipan Fawagi PDS agent Amadi Shab agent Singi Thagi honorarium Apunba Lupa Karor Taraga Tarit ki Shenfam Langakna Kaitokre PDS agent Amadi Sub agent Singna Prajagi Chaktung Mapungfa na Miyamda Fanghanaba Hotnabada Kathokpaga Loinana Thabak Taubiu Haina Apil Tauki Hanagi MLA oringai perota su prajagi sing jaksing si every month yelaga praja yohonnaba honorakhiba mayamna dum sakhini aduna mafam kharada sing jak phangiga phangdega du tawega tawdega haibasi mayaki di haibam thokti sing puba kanda sing yenba su mayam adum cooperation piri adugi mathakta sing puba kanda su nominee gi choi adum tawi sakhi oina adu Tasengna lenga iba minister na official singna migi sakhum yong na pana ba yabadi nati karai da soiri no karai da kari gi de award pa leri no haibu moi gi responsibility ni moi na khangmam thoi Kurai Kendragi MLA Fam Thadokpa Yaroi MLA gi Yum Manakta Bom Pokai Handuna Aki Akhang Pohanba Yaning de Haina Kurai Kendragi Mafam Kayada Paktakna na Wakat mi Fam Khre Kurai Puthiba Laikai
Humidok Market Set, Kurai Nandaibam Laikai, Kurai Chaitabi Later, Kurai Konsam Laikai, Kurai Popular High School, Kangla Sangom Sang, Kurai Angom Laikai, Faknung Apunba, Maira Paibilu, Faknung Moirang Kampu, Sajib, Top Kewa Bazar, Kongpal Ningtaubung, AAA, Ekatren Community Hall, Kongkham Laikai, Chingarel Tezpur, Mamang Laikai, Kongkham Laikai TV Tower, Kurai Chingabam Laikai, Netaji Memorial Club, Kongpal, Thongkhong, Kurai Thoidingjam Laikai, Top Khongnangkhong, Kangla Sifai, Hautal, Khabaishoi, Kurai Ningthaubung Laikai, Amadi Kurai Lamlong Bajarda, Maikai Adomda Leiba, Miyamna, Tholaktuna, local MLA from Thadokpa Yaroi, Bompokaiva Thodokta, Chenaba Loop Asina, Numit Ninigi, Manungda, Miyamna, Kangna, Sengdo Uhaina, demand Taurakli, Wakat Mifamda, Saruk Yakiva, Mioi Shingna Fongdorakpada, local MLA na, Miyam Gita Taruki, Jaktung Matkre Haibegi, Wahouda, Bom Pokai Handuna, Aki Akang Pohanba, Kurai Kendra Gimiamna, Yamna Hakchina Lawi, Kurai Kendra MLA, Kendra Asigi Miyamna, Maikei Asomgi, Miyamgi, Ihul Kangna, Tabak Taurakani Haiba, Wakalda Tagatpani, Kurai Kendra Gi MLA da, Singna Rakpa Asi, Kendra Asida, Ladiba Miyamda, Singna Baga, Chap Mane Haina, Miyamna Tamlakli. Khabaishoi Ukhru Lord Paringda, Nasi Dhana Taujaribasi, Maruina, Koi Kurai Ken the Sida, Tataruki Sing, Apam Kangana Mankiba, Masi, Atumatam the PBO, Bompokai, Lakpasi, Karambalupna Tobono, Karimaramgi Tobuna, Hibisi, Atumatam the Mini Manung the Singtopio Haiba, Akoi Kurai, Kendragi Mele, El Susindro, Yaima, Mark Pam Tatopa Sungaya Roy, Mahagi the Makta Saptan, Lip. Waraba seeing Pangadraba Matamsida, Akoi the Makta Tawa Chang, Yang Emelena, Wahikara Ponduk Rubagi the Makta, seeing Muta Bomo and Langsan Birambaza, Akoi Paza, Tamoy Sokna Nuaja de, Loina Loina Masiki the Makta, Karamba, Lupna, Kamaitona, Tawirivan Habase, Pazam, Yam the Kangan Biro, Kraki and the Emelena, Pam Tadokani Habase, Pazam, Yam the Suyama Yazaning de, Pam to Tadokiganu Habase, Akoi Pazam Yamna, support Togduna Lepsari. Nakalamaromda Kurai gi MLA Laishang Them Susintro alias Yaimana Hayeng Ningthokaba Numita MLA famdagi resign tawgani haina lauthokiba warep adu Hongdo U Haiduna Kurai gi Yamlaba Miyamna MLA gi Mayumda Thomjinkre MLA Susintro na Mahaki fam Thadokpa gi Laukiba warepta Ahongba Leiroi haina Miyamda Phongdokre Ngasi Kurai gi Mafam Kayadagi Lakpa Miyoishing Councillor Amadi member sing yauna MLA asigi Kurai Tinsit Rota Leiba Yumda Thomjinduna Fam Thadokpa gi warep Handokpiyo haina Themnaba Honaki Kurai gi elected councillor Amadi member singna MLA na Karigumba resign Taurabadi Makoishu resign Taugani Haiba Wafam Pava Thamki Mayam Aduna Fanayamna Temlabasu Susindrona Mahaki Warepta Ahongba Leiroi Hayeng Ayuk Pung Taramatoi Taba Matamda Fam Thadokpa ki Cherol Pisilagani Haina Miyam da Haiki Nasibukta hoi mamangda mayama tawirami hanagi ex MLA mayam punamona dubo madadagi moina losilogdobasing adagi anova mayama muk nauna hapsalaga ina khara tawjariba kharasina mayam penbi bo obiyo maramdi hoji makhatana tawge haina khanba thabak mayam leiragasu leiriba phirep asina maram oirakanda madu ai ngamgodam mandre haibo hamsing asi mayam homda phongtokchage adana mayam punamona nasi aigi damakta nungsibidana ehakpo sugumba phibam asidagi hantona nabagi damakta takpi bui damakta amuka hanaja thagachari ado mayam punamona waro birano adoga masugumba thorom asi pham thadokpagi stand dudi ai hujikmak adum leijari Kurai gi MLA L Susiltro gi yumda bom langsilamba ki thawongbu lairi gengbam Kananbala Devi Pradhan Amadi Netaji Memorial Club na tongan ba cherol da yaning da phongdorakli loinana MLA L Susiltro pham thadokpa yaroi haina cherol cinema khatari Central Forest Division ke Makhada Divisional Forest Officer na Tokiba Tarung Village Eviction ke Mayokta Wakat Mifam Famkre Wakat Mifam Adu Village Authority Women Society Youth Club Amadi Khulgi Miyam na Sinduna Pangthokpani
Wakat mifam aduda saruk yakiba Village Authority ki Chairman Gainingpau Rongmaina hai Central Forest Division ki Makhada Divisional Forest Officer na thoglakhiba order asi maram chade karigumba order asi athuba matamda cancel tawdrabadi khulgi khunja singa loinana akanba khongjang sangsinaba sem saba loire haiki ꯑꯩꯈꯣꯏꯕꯨ ꯂꯩꯇ ꯂꯥꯏꯔꯕ ꯃꯤꯁꯤꯡꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕꯁꯤꯁꯨ ꯀꯨꯏꯅꯁꯨ ꯂꯩꯔꯛꯑꯕ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯑꯇꯩ ꯃꯌꯥꯝꯁꯨ ꯂꯥꯡꯒꯣꯜ ꯔꯦꯟꯖꯁꯤꯗ ꯂꯩ ꯃꯈꯣꯏꯕꯨꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯒ ꯑꯩꯈꯣꯏ ꯈꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯕꯗꯤ ꯑꯩꯈꯣꯏꯁꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯇꯧꯕ꯭ꯔꯥ ꯑꯩꯈꯣꯏ ꯆꯤꯡꯃꯤꯅꯦ ꯍꯥꯏꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯆꯤꯡꯅ ꯑꯩꯈꯣꯏ ꯃꯗꯨ ꯍꯟꯗꯣꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯔꯦꯟꯖꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯦꯜ ꯃꯌꯥꯝꯁꯤ ꯍꯧꯔ ꯌꯥꯔꯒ ꯇꯦꯁ ꯑꯆꯧꯕ ꯑꯩꯈꯣꯏ ꯕꯟ ꯑꯩꯈꯣꯏ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯁ ꯇꯧꯒꯅꯤ ꯁꯔꯀꯥꯔ Ban Mahotsav ki chayola machupna chathariba thauram ki sharuk ama oina Khangabok Part 3 da uchara lishing ahumlom thakre uchara sing adu KM Blooming School Khangabok ki founder chairman KS Manjor ki meeting makada Khangabok Part 3 Lairen Konjing dagi tentha taba lambi da thakibani Wangoi constituency ke manung chanba top sifai ki awang hitang fam dagi nambul turel takibagi khong shengba hauramlaga lepkiba chayet lamgi chayet naba leibedagi makha chathaba ngamkhidabani haina Thongkhong Lakshmi Municipal Council ki Ward number 1 ki councillor CS Renu Balana Phongdorakli loinana Lomi Singna Thengnariba awaba si koknana bakan na hotnaringe cheirakta kanagumba kharana social media amadi media da aranba wafam thamlakpa asi laibak thibani haina cherolamada khangalakli MPCV amadi KVIV ki chairman oiriba oinam ki MLA L Radha Kishore na Luchingba Water Resource Department ke meeting Mihut Singh Yauba Kangbu Amana Loktak Project ki Imphal Main Canal amadi Moirang Load Level Canal Yengsinkre Hauzi ki oina Imphal Main Canal asina Taupokpi Upokpi Pochangbam Nachau Khwa Sifai Khoizuman Taubul Ngaikong Kulen Ngachau Pokpi amadi Moirang Load Level Canal na Ningthaukhong Thinungai Fuwala amasung na Niran Sifai Fauba Ishing Piri Yengsin Badu da MLA Radha Kishore na Lengak asina miyam da Ishing Fanghanna bagi angamba thakta hotnari Imphal Main Canal asina Bisnupur District natana Imphal West ke constituency ahum fauba common area oina Ishing Piri bani canal sing asida Ishing Thanaba Pump House number 2 asisu Semsilaga amadi Masida Leiriba Army Camp asisu Hangdoknaba Thabak Laukhatpa Hore Haki Amongst number 2 से useless ओरबनीना stop तोरबनीना मोय आइगी वखलनिको मखोय सोयदना आर्मी थंबो ओइगनी हौजी अखोय स्टार्ट तोरने अखोयना amongst number 2 से हौजी पाइखत हरनी मतमसिददी मसान automatically सक्खरगनी. So it's a very old project and most of the pumps have become defunct. Now at present from the government side we have prepared a comprehensive DPR to get the pumps replaced so that all the canals will start functioning. If all the pumps are functioning, we will be able to irrigate more than 40,000 hectares. That will be one of the biggest area which can be irrigated. Langthawal Kendra ki oina Imphal amadi Nambul Turel da leiriba Liver Leaf Irrigation Scheme ki makhada Lilong Chajing RLI Scheme Kurau Makhong RLI Scheme Yanglem RLI Scheme Karam Makha Lekai RLI Scheme sing mapung fana thabak tawduna laukhong kayada ningthina ishing fanghanaba haukhre Kendra ki MLA ki meeting makhada awaba taraba Lomi Shingi matam sana ishing fanghanabagi thabak paikhatpa asi Langthawal Kendra 20/33 polling committee ki maikaidagi apenba phongdorakli Kendra ki mifam kayada mamangda thokiba ishing ichauna maram oiraga canal ki maram kaya funjinduna lairiba asi mari lainaba department na meeting changbiduna handoknaba appeal tawrakli
Paumishinga Unaba Amada Langthabal Kendra 20/33 Polling Committee ki Secretary Laishram Surjamani na hai Karam Makha Laikai RLI scheme asi mamangda ishing ichauna maram oiraga lupsin ki loinana scheme asi ki section 5 ichauna puthaduna chenthakibana scheme asi matam kaya thabak tauba ngamdaduna leirakibani adubu local MLA na akanba mityeng makhada mari leinaba department ga tanabadagi Karam Makha Laikai RLI scheme mapung phana thabak tauba haure loinana labuk singda ishing fanghale adubu scheme asigi manung channa leigadaba canal kaya ichauna maram oiraga funjin khibana lawfam kaya da ningthina ishing fanghanba ngamdri lanai oina pipe leiduna labukta ishing piri haina secretary asina thamlakli प्रजाजिंखिना लो उबे यारोय हाइदना पुनिंग द लांगतकनब लेरमबदु एमआई डिपार्टमेंट अमदि ऑनरेबल मिनिस्टर की मियंग मखादा अखोय लबुकते इसिंग लाकपदगी प्रजाजिंगना थमोयद नुंगाइबा मा फावब फंगे मसिगी दमकता अखोय प्रजागी साइटगी ऑनरेबल मिनिस्टर अमदि एमआई डिपार्टमेंट मै लेबि डिपार्टमेंट अखोय थागत फोंदोकचरी अदु डिलीवरी पाइप सी परमानेंट वेब सोल्यूशन दि नते मसि टेम्पररी वेब पोर्ट एमनि युमजिंगजिगे थोंगान द गाड़ी थौजन मतमद मसिगी मथक थौबदा इदा तदन होब युबसे थेंगनय अदुना अखोयने एमआई डिपार्टमेंट मै लेनबा सरकार हाइजनिंग बसि मै लेनबा डिपार्टमेंट अतुबद मियंग चंगगा पम हाउस सिदगी लबुक यौबकी ड्रेन से मतंगदी थुना सेमबदु अखोय प्रजागी साइटगी पामजय Manipur ki labuk singda ising fangdaba lau panba yadana leiriba asigi maruoiba thodang minor irrigation amadi agriculture department na pugadavani haina Manipur People's Democratic Front ki General Secretary S Samungona phongdorakli Hidamasigi matang dangasi Manipur Press Club ta pangthokiba paumi shinga unaba amada Samungona makata na hai nong marang kaina taganba mafam ama oiriba Manipur da housing ising gi awaba mayok nariba asi maruoina minor irrigation department amadi agriculture department na matam chana thabak lokhat haudabana ni Hauzik oirakliba fibam asida Manipur lengakna ishing pam khara yenthokhtuna wathok asigi waroshin purakpa yaroi maramasina mari leinaba department ki officer singna matam chana thabak lokhat khidaba asigi dama Manipur lengakna chap chaba action ama lokhatpa mathautai loinana mari leinaba minister singsu moral ground da pham thadokpa matam oire haiki IS officer वगैरह MCS officer वगैरह subordinate staff वगैरह engineer वगैरह मोई से मोई मतकता civil service conduct rules classification and the control of rules 1965 section 10 की मखादा मथौ मसक खंगदबगी एक्शन लौगदबने honorable minister सिंगसु लेबा फिबम सेदा moral responsibility लौलगदि मोई फम थादोकम थोयना Lamdam asigi thazanabi oina maihorol degi chatnaduna laklaba nungkhong nungnaubi iratpagi thauram ngasi maidingu leishemba sana zawba yauna pangthokre nongkhong nungnaubi hairiba thauram asi nong marang kaina tadabadagi kumkangbana chingba ishing fangdabadagi awaba tagadabadagi mami tarakpa matamda nong chunanabagi damak nongmai chingsang napomda leiba nong tha leima imabu irat thauni tawbagi thauramni chahi asigi oina nong chubagi chang nem bana lau shingu tawba yadabana maram oiraga lauka dauriba chahida chak tangba yana leiriba asiga mari leinana lamdam asida ngallingai matamdagi thajanaduna lakpa thauram asi pangthokpani haina maidingo leishemba sana zawbana phongdorakhi कोई नुखों नुनाव भी है ना खंगनबा कोई नोंथांग लेमे इमा की लाइचत ओरिबा इमा सिगी सेंग लब लाइफम नोमाजिंग चिंगी चिंसा नापो मसिदा लेबा इमा की फम सिदा को थोर पांगथोक चरिबसी इंगे लाबा सारबाउदा कोई लौ पानबा उबा यारतबसिना लेबाक सिदा अकीबा अदु मचाक तांगबगी अवाबा थेंगनगदरा हाइबगी अकीबा दुना मरम ओइरे हारगा मसी पांगजरिबा थोरमसी कोई याम अहकपा अदु इपा इपुगी हक्तक्तगिसु कोई लेबा असिदा नोंग चुद्रबा मतमदा इमा असिदा थौनिजरगा इमा सिकी मचासी नुंग हाइबा तारे इमा सिकी नुंग मचा मागी मचा ओइबसे कोन पोरागा कंगलागी नुंजंग पुखिदा नत्रगा कोई इरिल तुरेलदा तिंगागा थमगदोरिबनी Lining thau sanamahi lining call amadi sagol kannanaba langkoi Yairek sang saragani haina Youth Communist League YCL ki convener W Kameshwar na phongdokre ya school da laiba MDU Socialist Students Union of Manipur SSUM na sinduna pangthokiba paumi shinga unaba amada mahakna phongdokibani
ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏ ꯏꯔꯥꯕꯣꯠꯀꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯁꯪꯂꯦꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯔꯒꯅꯤ ꯁꯪꯂꯦꯟ ꯑꯁꯤ ꯁꯥꯕꯒꯤ ꯃꯐꯝ ꯃꯤꯌꯥꯝꯗ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯈꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯀꯣꯜ ꯑꯃꯗꯤ ꯁꯒꯣꯜ ꯀꯟꯕ ꯂꯥꯡꯒꯣꯏ ꯌꯥꯔꯛꯁꯪ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯔꯒꯅꯤ ꯁꯒꯣꯜ ꯀꯟꯅꯕ ꯂꯥꯡꯒꯣꯏ ꯌꯥꯔꯛꯁꯪ ꯁꯥꯕꯒꯤ ꯃꯐꯝꯁꯨ ꯍꯧꯖꯤꯛ ꯃꯐꯝ ꯃꯔꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯀꯣꯜ ꯑꯃꯗꯤ ꯁꯒꯣꯜ ꯌꯥꯔꯛꯁꯪ ꯑꯁꯤ ꯁꯥꯅꯕꯒꯤꯗꯃꯛꯇ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯎꯊꯣꯛꯆꯔꯒꯅꯤ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯁꯒꯣꯜꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕꯅ ꯊꯦꯡꯅꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯅ ꯑꯥꯒꯁꯠꯀꯤ ꯇꯥꯡ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯡꯒꯣꯏ ꯁꯪ ꯑꯁꯤꯗꯩꯗ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯁꯤꯟꯅꯕꯤꯔꯛꯄ ꯃꯄꯨꯁꯤꯡꯅ ꯁꯒꯣꯜꯁꯤꯡ ꯑꯁꯤ ꯊꯥꯛꯄ ꯈꯣꯠꯄ ngamdrabasu hairiba akhoi langoi sagon sang asdaisda agaski tang 9 phaugi manungda mapuna thabiro ija pidakna sena khonaba akhoi loina sinja lagdagani Thawbal District Commando gi team amana Khongjom Wangjing amadi Thawbal Bazar da Special Anti Tobacco Drive chathakre drive aduda lona yadaba hidak managi pothok kayaga loinana mioi manga fagatkre paraba mioi sing adudi Uttar Pradesh tagi hojikna Khongjom Bazar da leiba Om Prakash sahi nifu Patpal Maning Laikai tagi Maishnam Somorjit chahi kuntraga mari Bihar tagi hojikna Thawbal Bazar da leiba Suresh Saha chahi nifuga mathoi Wangjing Bazar tagi Ningthaujam Chinta chahi Yankhiga manga amadi Athokpam Bazar tagi Akoijam Tangjaba Mitei chahi humpuga tarukni hairi paraba mioi sing adu makoi gi police station singda haibadi Khongjom amadi Thawbal police station da sinakre hairi Lupa karor taret rom gi oigedaba methamphetamine kg kun amadi lupa lakh mapan rom gi oigedaba opium kg taraga humdoi ga konana mioi ahum nafna tongan ba mafam dagi fagat khre ngarang ayuk pung 8:50 yankai taba matamda PVCP khudeng thavida naf amadi taraga nithoi shuba Assam Rifles ki apunba team amana achat awok sing check tawbada methamphetamine kg kun adu mioi amadagi fagat kibani hairi pharaba mioi adudi Tamil Nadu dagi Susila chahi humpuga mathoi mapuroiba Selvam ni hairi atopa aduna nachau lamkhai Bisnupur da naf ki kangbuna mioi ani dagi opium kg taraga humdoi adu fagat kibani hairi pharaba mioi adudi Saparmaina Kangpokpi dagi Kikim Haukip chahi Yankai amadi Heva Haukip chahi nifuga mapani hairi pharaba mioi sing asigi mathakta case ama register tawkibaga loinana investigation chathaba hokre hairi Imphal West District Commando team na lokhatpa Jackson Thaurange manung chanangasi Kasturi crossing dagi Jalal crossing fawati humbagi thabak chathakre Imphal West District ki additional SP operation egana Syam Sarma gi midyeng makhada ngasi nungthil pung 2:10 dagi 3:9 fawba chathakhiba thi humba aduda punna mioi chamaga humfudara manga verification chathaki maduda masagi saktak che sudaba mioi 13 fagat khibaga loinana makhata ba wahang pahong chathanaba City Police Station da sinakre hairi Khergaon mamang laikai da leiba yumkhaibam Samir kauba mioi amana ta thang paiduna Khergaon mamang laikai Muslim Chanura Development Organization ki members singbu hat kani haiba yauna drug yonbada athingba piba yaroi haina miyamda threaten tawi haiba Khergaon mamang laikai Muslim Chanura Development Organization ki secretary na phongdo khiba wafam yumfam yaudabani haina YOVA Khergaon ki cherol amada khangalakli Rotary Club Imphal gi Thawpuramba amasung nauna thawpugadaba singi ari arau sinabagi thauram amangasi Rotary Multi Service Center ki hall da pangthokre handakka tharaga chahi nifuga taret rak suba oina pangthokhiba thauram asida club asina chahi khudingi I paugi lamda thabak tauriba lamdam asigi paumi traffic police fireman civil constable amasung nurse ki sinfamda Thabak Puriba Singda Piba Award chu Lanthoki Award Sing asigi manungda media person ki oina Impact News ki video journalist Lai Mayum Subhash Sharma da Lanthoktuna ikai khumnaba utki award
गिफ्ट सेल मेमेंटो अमदी साइटेशन यावरी हारिबा अवार्ड असी खुराई असेंबली कॉन्स्टिट्यूएंसी के एमएलए एल सुसिंद्रोना लांथोखिबनी लोइनना थौरम असिदा सरुक याखिबा हैंडिकैप ओइरबा सिंगदा व्हीलचेयर सु लेमना येंथोखि हाइरी मतंग स्वाइस द ब्रेक अम लौजगे ब्रेक की मतुंगदा इशिंग इचाउ द निंखाई खिबा लिलोंग हाउरेबी अवांग लेकागे रिटेनिंग नियम चुमना सेंबी दबना मफम असिगी मियामना नुंगनांगबा फोंदोरकपगी रिपोर्ट अमदी मणिपुर अमसुंग मालेम की तोंगान तोंगान बे इपाउसिंग पुदुना लाक्चेगे इम्पैक्ट न्यूज पु मिडिंग तादुना लेबियो मैम अमुका ना ताराम ऑक्सरी बुलेटिन असिगी मखा ताबा पाउ मैम द पिजरी नीति नियम चुमना रिटेनिंग वाल सादबना मरम ओइरगा लिलोंग हाउरेबी अवांग लेकागे मियामदा अमुक हना इशिंग इचाउगे अवाबा मायोक नगदरा हाइबगी मिपाइबा मतम पुंबदा लांगतक नदुना लेहले हिरामसिदा इम्पैक्ट न्यूज के अखनबा रिपोर्ट अमा नोंजू थागी मतमदा इसिंग इचाउगी अवाबा तोइना मायोकनरिबा लिलोंग केंद्रगी मियाम नोंजू थाना लाकपा असिदा अमुकसु इचाउगी अवाबा मायोकनगदरा हाइबगी मिपाइबा ngasiju फाउनरी कुमजा लिसिंग अनि 13 की जुलाई अनिदा इम्फाल टूरिन की तोरबान की सरुक अमा ओइरिबा लिलोंग हाउरेबी अवांग लेकाईगी अपादा फुट चनी हेनबा तोरबान कायदुना लिलोंग केंद्र की मियोय क्या इचाउगी अवाबा मायोकनकी इचाउ अदुना मरम ओइरगा तुमना मान खरबा युम 13 ngasi फावबा मतिक चाबा युम छाबा ngamdana पाखन खंदुना पुंसी लेली इचाउ अदुगी मतुंग तारकपा ओइना हौजिक लेरिबा लेंगा असिगी लुचिंगबा चीफ मिनिस्टर नोंथोंबम बिरेन अमदी मिनिस्टर थोंगाम बिसजित याउना लाक्तुना अवाबा तारबा मियोयसिंग हक्थेंगना येंसिनकी लोइनना पाइखतपा याबा थबक थोरम पाइखतनाबा मरी लेनबा ऑथोरिटी दा थौसिनकी चीफ मिनिस्टर की खोंचत अदुगी सरुक ओइना इचाउ अदुना तुमना मांगन खरबा युम 13 नहोनना छानबा हाइदुना कंसन डीसी दा इंस्ट्रक्शन पी खरबसु ngasi फावबा मतिक चाना थबक पाइखतदुना लेरि हाइना इचाउना अवाबा ताहन खरबा मियोय क्याना थमलगली कायबसी मतम कायबगी मतंगदा कोई थिंग मतंगदा चीफ मिनिस्टर मफम 2 टाइम्स रापिरमले मानी इंश्योरेंस पिबिरमी खोदिमो लोइ फरम तौने अदुबु हजिक लेबा कंडीशन सिदि मायाम लोइ उरबदुनी चहिनी फाव फार फावदा करी तौरगे हाइसिदि असी खोइ माहिंगा मरम लेत्रे जुम त्राजुक्ति डिजास्टर मैनेजमेंट दगिसु फंगदे थोबानगी डीसीदगी रुपा लिसिंग कुंथा जुम त्राजुगे मतंग पिबिरखि अदि मतंग इसे मो लाउदे खल लेरगा हाउसिंग लोन पिगनी अदि एडजस्ट तौनी हाय अम तौने हजि फाव फंगदे लेइ खोदिमोसी इसिंग जाव लाक्से ममंगदा थबक से लोग पेरगा प्रजा खुद की शांति मधु खक पाबे वाली अखोई सर्कल की एमएलए ना थोनगनी हाय आमसोम जी थोनबा होर मे मखाम जी थोनबा होरे मरक्सी थसिलेगा नोंग चाप कांदे लंबी से मैम उबिंगाय लखोई लापदा चप्पा याई यादी लेंगांग द पैखलक थबक थरोंगी सरुक ओइना लिलोंग हाउरेबी अवांग लेकाई मपादा फुट चनी हेनबा तोरबान काइखिबा मपादा सुपनतगी फुट हुंफु खक्त सांगबा रिटेनिंग वॉल अमा यामना मवोंग मरिल नाइदना सादुना थमली नीति नियम काइन अमदी मवोंग मरिल तादना सारिबा रिटेनिंग वॉल असिगा मरि लेना लिलोंग डेवलपमेंट फोरम की सेक्रेटरी रफीक अली ना हाई लिलोंग हाउरेबी अवांग लेकाइदा सारिबा रिटेनिंग वॉल असी करंबा कॉन्ट्रैक्टर अमदी करंबा अथॉरिटी की मियंग मखादा साबनो हाइबा अचौबा वहंग अमनी साबा लोइरे हाइना कॉन्ट्रैक्टर सिंगना थमलिबा रिटेनिंग वॉल असी लेबाग हाप्ट्री लोइनना फुट चनी हेनबा तोरबान काइखबा मफम असिदा फुट हुंफु खक्त सांगबा रिटेनिंग वॉल अमा सारिबा असी मरम यामना चादी रिटेनिंग वॉल साबगी मिंगदा मियोय प्रना मानरगा यामलबा सेमम हाइदत खरबा हाइबगी चिंगनबा लेरि हाइना सेक्रेटरी असिना थमलगली काइरिबा मफम सिगा ओइरिबा चलमिबा रिटेनिंग वॉल सिगा चानद्रे अदुगा फिनिशिंग पिरमद्रे अदो आरवाक कैका सुरमदबिदा सी रिटेनिंग वॉल नेन चलमगा थम्बसिदि चंदबगा हम हातारेना खल से हंजन हंजन खोई सी मफम सी सिंग काइरबा था अमनी युम चंगबा यादना अवाब मयोकनबसी ngasi फावबदा अखोइगी प्रजा सिंगसिदा हराउना काइगा मुकाइगरगसु हंदक अमदी सरकार की मैकैदगी सुमाइना यंगबिरे सेमबिरे अंदु लेताना लैबा ngamdaba अखोइगी रिटेनिंग वॉल नेन थममी फिमसिदि नोंग खितंग लाकबगा मुकाइरकद्रा हाइबगी मिपाइबसे अदुम लेरे लिलोंग हाउरेबी अवांग लेकाइदा फुट हुंफु सांगबा रिटेनिंग वॉल असिना कुमजा 2019 की जून थादा इचाउगी अवाबा मायोकनखिबा दु निंगथिना थिंगबा ngamkhide मफम कयादा इफुट लाक्तुना मियामदा मिपाइबा पोहनकी अदुबु माकेय सोंगी मियामना कन्ना होनाबदगी तोरबान फावबुदी काहौखिदे तोरबान यामना चावना काइबा मफम असिदा मवोंग मरि यामना तादबा मवोंगदा रिटेनिंग वॉल अमा सारिबा असिगी मतंगदा मरि लेनबा ऑथोरिटीना येंगसिनबिउ नत्रबदी माइकई सोमदा लेरिबा मियामगी खोसाउनबा अमा लेंगांगना मतम अमदा हेक्ता मायोकनबा याय हाइना लिलोंग डेवलपमेंट फोरम की माइकईदगी सेक्शन वा थमलगी
सुरम्मीब थबक अदुक्कि मतिक नातै चादना सुबीबा हाइबा तारे कइगिनो हाइदा चप चाना काइख्रिबा मफमने चिना मांग्रिजे अखोइदा इकोनोमीदा क्याम यामना इफेक्ट तौगेदु मयामना खंगनरबा ngaktani yum tratro kai haibani lilung apumbo oina soiba poneba ado handaksu adum kahandoira sine akoina hangningi se athuba matamda yum kai sadriba sing maruena effect taugraba yum tratro amasi masidi athuba matamda any condition da thuna makoigi nungaitaba leiriba yum lei kaire ujik leiriba se awaba se yengbiraga athu matamda loisinbiba bai semjindriba turen ge pallase maram chana semjinbiba कुमजा लिसिंग अनि तराते जुलाई थादा लिलोंग हाउरेबी अवंग लेकाइदा इम्फाल तुरेत काइखिबा अदुना मरम ओरगा लिलोंग केंद्रगी मियाम हाइनिंगाइ लेतना अवाबा मायोंगनकी इसिंग इचाउदुदा युम तरातरु कंप्लीटली डैमेज तौकी नाकलमरोमदा इसिंग इचाउसी फानबा हाइदुना मरि लेनबा अथॉरिटीना फिट चनी हेनबा तोरबान काइखिबा मफम मसिदा सुपनदगी फिट हुंबुगी रिटेनिंग वॉल साबा असिना मरम ओरगा माइके सोमदा लेरबा मियामदा हेना नुआइतबा मदि खोसाउनबि मचाम ओइरी रिटेनिंग वॉल असि मरम चाना मरि लेनबो अथॉरिटीना निंगथिना साद्रबदि माइके सोमदा लेरबा मियामगी अचौबा इहोमा लाकत्रा हाइबसि यामना चौबा मिपाइनिंगाइ ओइबा मोमदा लेरी कैमरा पर्सन पिबोगलेना पाउदम जरिबा भक्त तोमी पेंग न्यूज लिलोंग बिष्णुपुर डिस्ट्रिक्ट के मनुंग चनबा नंबोल साबल लैकाइदगी पुखरमबम प्रेमानंद मिटै चही निफुगा माथोय अपोकपा लेखिद्रबा इबोतोना मसागी अनाबा अमदगी खंगहौदना लेखिदबदा लालहौलुप प्रिपाकना अवाबा फोंदोरकली लोना थिंग्रबा लालहौलुप असिना थादोरकपा चेरोलदा प्रेमानंदना लेखिदबदा लुप असिदा अचौबा अहोबा अमा लेहौरगनि हाइना फोंदोरकपगा लोइनना इमुंग मनुंगी अवाबदसु सरुक यारी हाइना मखा तारकली यूनाइटेड कमिटी मणिपुर UCM की प्रेसिडेंट ओइरंबता नतना मणिपुर की तोंगान तोंगानबा इशू कयादा मांगजिल थादुना सरुक याखिबा एलांगबम जॉनसन भारतीय जनता पार्टी BJP दा याउख्रे महागना BJP की लुचिंगबा प्राइम मिनिस्टर नरेंद्र मोदी की आइडियोलॉजी अमदी प्रिंसिपल दा थाजबदगी पार्टी असिदा याउबनी हाइरी BJP की ngarangdagi haukiba membership drive की मखादा चथरकपा ओइना ngasi kaisamthong elangbam laikai da laiba elangbam johnson की mayumda BJP की state membership in charge L Deven amasung BJP Manipur Pradesh की organization secretary P Premananda Mitaina luchingba BJP की mihut kangbu singa loinana elangbam johnson na BJP da enroll tawkibani महाका लोइनना डॉक्टर आइस निमाई चान अमसुंग TS डोरेन रोकौबा मियोय अनि अमसु BJP दा एनरोल तौखी एनरोल तौबगी थौरम अदुगा मरी लैनना एलांगबम जॉनसन ना फोंदोरखिबदा सोशल एक्टिविस्ट अमा ओइना महाकना मतम सांगना थबक तौरमबगी मतुंग इन्ना कैसामथोंग कॉन्स्टिट्युएंसी की ओइना तौगदबा थबक कया लैबदगी लैकागी अहल लमन सिंगी पौताकी मतुंग इन्ना पॉलिटिकल की लंबीदा खोंग थांगजिनबगी तंगाई फदबा लैबदगी खोंगथांग असि लौरकपनी लोइनना हौजिकी ओइरिबा पॉलिटिकल सेनारियो असिदा BJP ना ख्वाइदगी मतिक चाबदा नतना पार्टी असिदा यावरगा महाकना खंजबा वाखलोन अमदी तुंगदा ओइरकदबा सिंगी येंगलुबदा BJP ना दा यावबना मरम चागनी खंदुना पार्टी असिदा यावबनी हाइना फोंदोरखी मणिपुर की हुजी लाकदोरिबा नेक्स्ट 5 years 10 years दा कोई पॉलिटिकल सिचुएशन असी अदुकी मति क्रिटिकल ओइगनी अदुना ओरकदोरिबा सिंग असे मपानदा CSO ओइना लाउबो खक्तना यारक्तबा मसि तसेंगना मसिदा इन्वॉल्व तोरगा पार्टिसिपेट तोरगा मसिगी रिप्रेजेंटेटिव ओइरगा मणिपुर की लाकदबा इशू सिंग असिदा मसिगी पॉलिसी मेकिंग दा अखोगी लैबाक असी मणिपुर हाइबा फिलोसॉफी असी कन्ननबा नेक्स्ट 5 years 10 years 15 years सिदा अकनबा अखोगी फिरेब अमा लौननबा अदुगुम्बगी खुदोंग चाबदु BJP ना सोइदना पीगनी हाइबदु खंजरकांदा गंजास अइना लौजबनी अदु लैरिबा लमदम मसिगी याम पुनमगना असिगुम्बा पॉलिटिकल लाइफ अमदा अइना खोंगदारकपदा नुंगाइतबा खोतबा मयाम लेरगसु मदु तुंगिनी खलकांदा एलांगबम जॉनसन कोबा अखुंदम मसिगी लेहाउदा चावरकपा अखोगी मिसक अमना आइगी मांगदा लेजरमबा आइगी प्रिंसिपल दु कैदोंगैदा कॉम्प्रोमाइज तौदना लैबाकी अंगम थाकता आइगी पुंसिगी अरोइबा मिकु फावबा अखोय मयामगी थबक तौबा ngamjake हाइदा ओइनाम जुगिंद्रो हाउबिजम गीताजेन मखोइगा लोइनाबा खुटपुना SK माइमोन अमदी L अपाबी अनिबु पार्टी अमदी लैबाक मियामदा लाना उहन्नबा यावलोय इचिल इनाउ सिंगी मरक्ता लाना लौननबा सिनबा थौरांगनी हाइना लौवी लोइनना माइमोन अमदी अपाबी अनिगी माइखुम उपतुना MPP की दमक वाकतलिबा मियोइसिंग असी KCP MC अमदी मरी लैनबा सिंगना अथुबदा मिया मांगदा पुथोकपिरा उहाइना MPP ना थादोरकपा चेरोल अमदा फोंदोरकली
CPI Thangmaiban Local Council ki political conference ama ngasidagi hodokre lengakna jananeta hijam Iravot ki mitam ama assembly mamang Iravot Square da chahi asigi September kuntra fawagi manungda thambigani haina fongdokiba adu sungsoi shoidana pangthok piu haina CPI Manipur State ki State Secretary L Sotindrona ngakpigani L Sotin Kumar na thamlakli Thangmaiban Yumnam Laikai Pangthokiba Thangmaiban Local Council CPI ki political conference ke mangoinana Stingmairong Assembly ke mamang da laiba Iravot Square da CPI Manipur State ki State Secretary L Sotin Kumar CPI ki luchingba Dr. Moirangthem Nara yauna mioi kaya na uchara kaya thaki tungda paumi shinga unabada L Sotin Kumar na hai hauzik lairiba laingak asigi luchingba Chief Minister Nongthombam Virena sahi asigi September kuntra nangnanaba jananeta hijam Iravot ki mitam ama Iravot Square da thamgani haina fongdokhibani adubu ngasi fawba matik chaba thabak thauram amata paikhatpa thengnadri laingakna hiram asida mityeng changbiduna Miyamgi luchingba asigi mitam September kuntra fawagi manungda thamnaba hotnaviu haina State Secretary asina appeal tawrakli Thangmaiban Local Council CPI gi ngasi phammiba sugumba aikhoigi political conference asina Iravot Square da Iravot ki mitamama khinbigani haiduna ikai khumnajarba Manipur gi Chief Minister na lauthok pigibado madu soifadana laiba aikhoigi September ki tarik kuntra nangnaba Iravot ki mitam se soidana khinbiu haiduna aikhoigi Manipur State Council CPI gi maikei dagi aikoi nolukna appeal tawjari Lalhaulup Kharagi Coordination Committee Corcom ki hayeng pangthokadawriba Nipan Supa Mapok Kumonga Mari Lainana Corcom gi Maikei dagi Manipur amadi Westia lamdamda lairiba Yaol Sing amadi miyam khudingmakta ikai khumnaba utpaga loinana Corcomna yaifa pauzel pirakli Corcomna thadorokpa cherol amada committee asigi convener ai chaurena British tagi ningkha tamlaba matung English amaga chamapat nifuga mapan malem ki chatnapa tha pumnama khongoina duna Manipur bu India da tinsin handuna ningkha tamba matpiki asigumba mikha ponduna chaitheng kaya phangliba asidagi lamdam asigi yahau Furup Singh Asibu Kanjaba Haibasi Iromdom Lengak Jaba Ningkha Tamba Punsirol Adu Khaktana Oithokadabani India gi Fiva Nungdagi Nanthoknaba Amadi Kanjanaba Aikhoigi Furup Singh gi Apunba Ningtam Lantheng Asi Henna Kankhathanba Haibasi Aikhoigi Hingnabagi Amatangairaba Lambini Hairakli Education Minister Tokchom Radheshyamna Punsida Hotnaba Yaudana Karigumba Amata Phangba Laite Hotnaba Kanba Haibasi Mai Paknabagi Aronba Lambini Haina Mahero Shingda Pauzel Kre Bharatiya Janata Party Hairok Mandal na Sinduna Hairoki Manung Chanba Nongpok Laurembam Umang Laikolda Pangthokpa Marirak Suba Hairok Kendra Meritorious Award Kusinabagi Thauramda Pauzel Asi Pikibani Minister Radheshyamna constituency adugi maru oiba wafam palladuna Hairok Kendra da IPS, IAS, MPS, MCS na chingba matik chaba mioi sing thorak naba akhanaba coaching class hodok naba thaurang leire lairaba singna awangba thaki changyeng sing sharuk yaba ngamloi haiba wakal adu thadok piro afaba mahairoi singidamak mahaki leijaba pumba kathokani haina phongdoki Thauramadu Bosem Kosem Amadi CVation Alauba Class 10 Amadi 12 da Chada Humpudara Amasung Marfugi Matakta Fangba Mahairoi Shing Amasung NEET exam Mai Paklaba Mahairoi Mari Yauna Punna Mahairoi Chamaga Yankhaida Khudol Sing Tamduna Pukning Thawatki without hard work nothing can be achieved. You have to learn how to dream big. Sabungbam Sagai Apunba Lupna Sinduna Sagai Asigi Oiba Board of Secondary Education Manipur CBSE Amadi Council of Higher Secondary
na lauba class 10 amadi class 12 ki exam da mark wangna fangduna mai paklaba maheroi singda prize yenthokre thauram adu thangmaiban sinam laikai da leiba chabungbam sagai apun balum ki president oiriba Manipur lenga ki veterinary department ki joint director CS Nanda Kishore ki yumda pangthoki bani ngasi ki thauram adu da bosem na lauba class 10 ki parikya da taraga nipan suba position tarakraba CS ahis yauna mark yamna fanglaba sagai asigi maheroi tarada prize piki loinena chatliba chahi asigi RK Sanatomba journalist award amasung best north east journalist award fanglaba poknafam pauchi ke sub editor Daniel Chabungbam busu ikai khumnaba utki Chahi asigi bosem kosem amadi shiveshina lauba class 10 amasung 12 ki examination da mai paklaba Imphal West ki Pauvite khulgi maheroi sing pukning thogatpagi thauram ama pakthokre Pauvite Islamic Multicultural Association PIMCA na surma amadi educare ga punna sintuna Pauvite High School gi ground da thauram adu pangthoki ngasigi thauram adu da khul asida class 10 amadi 12 da mai paklaba maheroi yankhai ga tarukta achamba khudol sing tamduna ikai khumnaba utki lamdam asida ngallingai matamdagi hauna leijaraklaba sansing kannanaba amadi yokhatnaba pandamda Wangkhem Assembly Constituency ge manung channa leiba chajjalgi tongan ba unit nipanda sansing yenthokre thauram adu Wangkhem Assembly Constituency gi manung channa leiba Thaubal Khunauda leiba Assembly Constituency asigi L domain gi yumda pangthokibani People for Animal PFA da tongan ba mafam singdagi sinarakpa sa uchek sing kanba ngamkre PFA na numit kharani asida lamdam asigi tongan ba mafam singdagi laikang hangok ahum yong ikai TV ama copper headed trikan haina sukhangnaba lin makhal ani amadi uchek ani kanba ngamki sa uchek sing asi ana ayek yauribra haiba yengthoklaba matung forest department ki ayaba lauraga mafam sabada thadok khragani hairi Social Welfare Minister Namsa Kipge na USA da leiba thadau phurup ki ani shuba thadau nampi mifamda saruk yaruraba yaraduna mifam aduda leiriba thadau furup ki mioi singda state asigi chawkhat hannanaba wakhalon fongdokpira u haina paujenkre chaliba chayol dagi tang manga dagi taruk fawwa USA gi North Carolina leiba Charlotte da pangthokhiba mifam aduda Manipur lengakna lamdam asibu afaba lamdam ama oinanaba hotnari hainasu fongdokhi thauram aduga mari leinana nat ki oiba jagoi isai kayasu utkhi hairi Iramda Manipur Artists Association imagi artist singi marakta ana ayek yaubana maram oiraga chatliba July tha asigi tangkun fawada lila sananaba ngamkhiroi hairi maram asina July kun fawada lila kaubikhiba miyamna lila office da lak lengbi raknaba natraga 8787718707 natraga 8787497156 da Pau Pibinaba Iramda Manipur Artists Association imagi cherol amana hairi Rup Mahal Theatre Sangha Kiba Humpudara Nithoi Rak Suba Ningsing Numit ngasi theatre asigi mioi singa sillaga theatre asida pangthokre thauram atuda chahi khudingi piduna lakpa Hawaibam Nilamani Ningsing Mana Lishingani Taraga Mapan Dr. S Thanil Leimada Khusinaki Japan gi Sendai da lakliba August kunga mari dagi kunga taret
fauva pangthokadoriba Joint Ocean Tohoku University Bioethics Roundtable Cross Cultural Bioethics in a Broken Wall haiba asida saruk yanabagi damak Manipur dagi Laisangthem Virjit Khalakle Laisangthem Virjit Housing President BJP Manipur Pradesh ke Protocol Officer and Media Advisor ki phamsu puri bani Home Films Manipur ki Taramathoi Shuba Manipuri feature film Boyton Lakle ki Yaifa Thoni Thauram ngasi Kwakathel Moirangpurel da leiba Khetri Subadani gi mayumda pangthokre thauram atuda RN Culture gi director Aribam Sivadas Sarma Cine Writers and Playwriters Forum Manipur gi president Manau BMM amadi film gi mari leinaba mioi sing amadi artist singna sarugyaki film asida Susmita Ratna Arvindro Elias Boyton Anjali Lilabati amadi Puneshwari na jingba masak naiba artist kayana saruk saktam langadauri Hauzik sanabagi pau taraga manga suba Governors Taekwondo Cup Manipur ngasi dagi pangthokpa hokre All Manipur Taekwondo Association ge mityeng makhada Khumal Lampak Sports Complex ki indoor hall da ngasi hodokre Taekwondo Cup asigi ngasi sanakiba Junior Boys under KG 45 ke final da UTA unit ki TS zone amasung L Jila ngamba anina ahanba amadi ani shuba position taki Senior Men's 87 kg dana UTA ki U Herijit na ahanba position atuga IVSA ki AK Korongan bana ani shuba position takivaga loinana Junior Boys under 60 ga 8 kg da Sai RC ki W Arson na ahanba position aduga PTA ki AK Kensing na ani shuba position taba ngamki Thasigi tara fawwa chathagataba Taekwondo Cup asida Manipur gi tongan ba mafam singdagi lakpa Taekwondo gi unit taraga taruktagi nupa macha sanaroi chahumga kuntra mathoi aduga nupi macha sanaroi chamaga nifuga nithoi punna sanaroi chamriga humpudara humdoina sarugyari hayeng chathariba cup asigi makhataba bouching sanagani Amfa Grassroots Football Amadi Youth Development Football Program ngasi loisinkhre All India Football Federation ki midyeng makhata All Manipur Football Association na sinduna chatliba chahi asigi February 10 dagi pangthokpa haukiba Football Development Program asida Manipur gi tongan ba mafam sing dagi lakpa chahi taruk dagi chahi nipan chahi mapan dagi chahi taraga mathoi aduga chahi taraga nithoi dagi taraga mari fawada leiba nupa macha amasung nupi macha sanaroi chamaga humfuna sarukyaki chathakiba Grassroots Football Amadi Youth Development Program asida Grassroots Leader oina A Romi Devi Y Hemolata Devi S Manitombi Devi S Banti Sharma Ais Toy Amadi TS Tombana Matau karamna pikliba angangsing asida football sanagani haibagi matangda achauba thaudang kaya lauki Humpusuba Under 14 Boys Interstate Subato Mukherjee Football Tournament ngasisu makhataba Massing Sanari ngasi football tournament asigi ngasi ayu Khumal Lampak Practice Ground da sanakiba Ani Shuba Likta Christian Grammar School Tamelong walkout fangkibaga loinana ahum suba liktana Saint Peter School Sandel na Kamzong High School Pupanjil Mari Shinoda Mari Shuba liktana Unique Model Academy Imphal East na Educational Training School Kangpokpi Pupanjil ahum anida maithiba pikhi ngasi nungtil sanakiba manga suba liktana The New Modern English School Thobal Amadi Hainau Kong School Tengnopal Anina Panjil Amata Chanadana Match Asi Draw Oikibaga Loinana Taruk Suba Liktana Themjan Academy Ukhulna Parbung Higher Secondary School Faijol Bupanjil Ahum Amada Maithiba Pikhi Yas Department Manipur gi mityeng makhada chathariba football tournament asida Manipur gi tongan ba district taraga taruk tagi lakpa school singna league match singda lamba taunari
Humpusuba Under 17 Boys Interstate Subato Mukherjee Football Tournament ke League Match Manga ngasi Kumalampak Sports Complex ke Man Stadium da sanakre Yas Department ke meeting makada chatharakliba Football Tournament asigi ngasi ayuk sanakiba ani Shuba League da Mount Gion Higher Secondary English School Senapatina PT Lam Institute Tamelongbu Yamna Lakchana Pansil Taramathui Shinoda Ahum Suba Liktana HM English School Churchanpurna Kamjong Higher Secondary School Pupansil Taret Shinoda Maithiba Pikibaga Loinana Mari Shuba Likta Little Master English School Imphal West Amati Tinungai Fuvala High School Ani Ki Match Aduna Panjil Amata Chanadana match adu draw taki ngasinungtil sanakiba mga suba liktana JRD Fatshikar Academy Kakchingna Jiribam Higher Secondary School Bupanjil Ani Amada Maithiba Piba Ngamkibaga Loinana Taruk Suba Liktana Urkhul Public School na Reliance Academy Imphal East Bupanjil Amasinota Maithiba Piki Manipur gi tongan ba district taraga taruk tagi lakpa school sing na saruk yariba tournament asigi hayeng makata ba league match sing sanaragani Eastern Kerala Vidya Thangta Association na Sinduna Numit Taraga Mangani Chupna Chathagataba Sadicharagi Special Training ngasi Nongmaibungda Laiba Eastern Kerala Vidya Thangta Association gi Sanglenta Hodokre Hodokpagi Thoram Aduda Saruk Yakiba Association Asigi Oza Thokchom Chitralekha na hai Lamdam Asigi Ipa Ipugi Matamdagi Chatnaduna Laklaba Mitei Akwigi Sadichara Asi Yokhat Nabagi Pandamda Training Asi Pangthokpani Haiki Bari. Kung may tawag kasi ginapra, mo yun ang asal matik tawag ko. Kung paano ka ulit na chandas. Tasengna khoi hujikan Manipur da crime yam thokpanina ko khogi nupi da di tasengna sarisra habje haitaba yadaba oiba aduna school inkhalaliba angang chahi 33 da na 35 bok na leiba angang je da namna so khoina mina crime je tawbibanina mokhoi se khoina training je piraga di khitang ngak thokpa ngamgara na khalaga sigi sarisra training se pijabani Aroiba da bulletin asigi headlines amuhana miyam da thamjage State asida thuba matamda lupa 40 lishinga machangna elevated highway amadi ring road semgat naba center na ayaba pirakle haina Chief Minister Nongthomba Birena pongdokre Center amadi state lairiba BJP laingak sel gi awaba mayok na bahore numit chamani da tawgada ba thabak sing lawthokpada lamdam asigi amata yawba ngamje haina MPCC ki president Gaikhangam na haibi Nafsa ki cheng phangdabagi wathok yengsinbada concerned minister khaktanatana MLA singisu chawraba thaudang lei mafam kharata pau fauna daba manba wathok lakba laibaki bani haina minister Karam Syamna pungdokre Khuraigi miyamna MLA L Susilro pham thadokpa yaroi haina themna ba hotnarabasu mahaki pirepta ahongba laite hayeng ayu pham thadokpa ki cherol pisilagani haidi Retaining wall niyom sumna sadabana lilong haureibi awang laikai gi miyam amuk hana ising ichau gi awaba mayok nagatra haibagi mipaiba faunare Amasung UCM gi president oiramduna Manipur gi apunbagi saktam kannana ba hotnaba yauna leibaki wathok kayada mangzil thana saruk yakiba Elangbam Johnson ngasi BJP da yaukre